Hello everyone, I ngarang hospital da dum lay akhoi relatives samkhang nabana maram moiraga masida aina family yum khak thengnai hariba family si karamba family no haiba matamda akhoi gi alapa khungamda lau singuraga ingjang na pi tharaga harauna nungai ni hingba ahenba pamdaba family ni moigi machanupi yum khak lay hariba machanupi ase mabuk se kana narakpa aduna maram moiraga moina moigi khungang dugi hospital da pukhat lay hospital da pukhat pa matamda laina ase identify tawba ngamdre equipment sudabana maram moiraga adugi moisi imphal da lakta yadre adubu paisa nungsa di leite modi lau sing horaga ijam chamna hingjaba punsini adubu machanu pini kandabadi yadabane na pubra hanbra tawraga imphal da lae imphal da lakpa kan sida hek yorokpaga ho doctor da yeng hanbaga akogi operation tawdaba yadre nachanu pizigi puk manung sida appendix pomkhat lambadu pokhai gre aduna maram moiraga noina nongni hek chongdra maba angang ase dum siga tawbani hare adugi khudak da operation tawnaba tawre operation tawnaba tawringe marak sida